ngasi nungdaram phongkiba tongan mase phongsingi maruoiba pausing khongkacharaga mayamda share tawjagi ahanbada saliba pung kunga mari asida miyo yankhai ga mathoi positive oire ahumna laikhidrei Manipur gi oiba ngasi COVID-19 update mayamda share tawjagi saliba pung kunga mari asida Manipur miyo yankhai ga mathoi COVID-19 positive thengnakhre miyo nifugo tarena laisat asidagi phaduna research tawkhre ngasi gi oina miyo ahum laisat asina laikhidre health department gi additional director su oiriba department asigi wangangloi Dr. Khoiram Sasikumar mangana thadorakpa serol amana hai ngasi nauna positive oikiba miyo yankhai ga mathoimak travel history leitaba miyo ngaktani hairi nauna positive oiraklaba sing asi tharag state asida COVID-19 apunba confirm case lising kungani panga sahumga kuntragani thoi sukre Hauzik Pawada Lyset Asidagi Pakiba Migi Masing, Lissing Kunga Taruka, Sani Panga Humpuga Nito Shukre, Hauzi active case that Lissing Amaga Chamaka Mapanda Lady. Lyset Asina Lakidaba Migi Masina, Sahumko Humpuga Matui Lady, Hauzik Pawa Lyset Asidagi Pakibagi Sang Sada, Maudra Mariga Point, Marfuga Matui Oidi. Ngasi positive oi kibasing aduri Impal West dagi miyoi tara, Impal East dagi tarago humdoi, Thobal district dagi mari, Bisnupur district dagi ani, Kaksing dagi kun, Senapati dagi ama amasum, Sursampur dagi amane. Ngasi laikidabasing aduri Impal West dagi sahi humdraga mathoirom suraba nupa ama, Bisnupur dagi sahi humdraga tere rom suraba nupa amadi, Kangpokpi dagi sahi humpuga manga rom surabi nupi amane, makhoi punamak rims ta laikidabani haidiana su pausna makatana fongdorakli. Kasa tharakpoina top pawa manamu sasing yonana naba hatringeda veterinary gi doctor amada hana examine tawhangadabani CI sanazawba Hauzik Manipur oxing African swine fever koba anauba laiset ama sandorakpaga loinana miyamna oxa sabada akiba phaurak kaithel yoliba sasing adu hatringeda veterinary gi doctor amana hana examine tawhanba mathau tai haina medical directorate ki food testing left ki food analyze CS sana zawbana phondokre hiramasi matangda ngasi paumi singa unaba amada sana zawbana makhatana hai oxa gi item asi Aikoina sadringai hatringai da hinglingai da veterinary doctor amana examine tawbiraga ok adu certified tawbiba mathautai aduga fit for consumer certificate fanglaba matungda slaughter house amada process tawraba matungda sa adu kaithel thadokadabani aduga matau karamna kadaida karamna sem saraga sasing adu yonpham thoi maramaduna hauzik state asida slaughter house leitabagi problem ama mayoknari veterinary department health department aduga lenga ki maikedi gi athuba matamda slaughter house ama linkhat piraga kaithel da phangniba sasing asi ningthina examine tawraga medical fitness certificate pibiraga puthoklagadi miyamda afaba chinjak phangani khali maana makhatana hai sasing da laina laisa lak matamda yumda yokpa sasing yonba amadi sabada miyamna mipaiba poklibasi state asigi sanga singi slaughter house leitabagini Hauzi state asigi mafam khrada yumna yokpa ok sing African swine fever nabagi case lakle masina maram oiduna oksa sabda akiba kya pokli hauzi ok puthok pusin tawba phawbada athingba thamle state asida slot house ama leram lagadi yumda yokpa sasing asi thadoktrine mamangda sasing asi veterinary gi doctor amana ningthine help check up tawduna sasing asi aikhoi miyoibana saba yare haina certified tawraba matungda namgadabani slaughter house ki wafam asi matam kya dagi khanaduna lakpani adubu ngasi phawba thabaktu onthokpa ngamduna leidi slaughter house ama state asida thambada veterinary department amadi health department gi asoba thodang lei hainasu pawsina su makhatana phongdorakli makasa tharakpoina topa maruiba pawkhra namo marak thana maruiba Manipur gi oiba headlines mayamda share tawjaramge CM na police guest house amasum modernized district ki library hangdokre Manipur khundariba phurup kuntra gatre rom gi masa gi museum sana balengak na lupa lak tara kaithokle CM Manipur gi tuan daba mafam singda library saba mathau tare biren atopa mana laibak nungsi bhaibasi ipa ipugi wari likhun khangba adubani ningthau sanaja wala shemba Manipur di natural da based tawba resource based industry na khwaidigi kanaba oigani RK Ranjan Atopa manamo CM na M Pensions Manipur app launch tawkhre pensionary singna treasury office ta satludraga su online dagi masana updation tawbu yaragani loshilak poina paw mana Manipur gi maming leiraba club ani yauriba
Hero India I League thasigi mapandagi hauragani Hero India I League 2020-2021 thasigi mapanda Kolkata gi venue ahum haibadi KY BK Kalyan Municipal Stadium amadi Keshor Bharati Trinaganda pangthoknaba sem saba loikhre Manipur gi maming leiraba Football Club North Eastern Reorganization Cultural Association Football Club Neroka FC amadi Tidim Road Athletics Union out anina Manipur gi muhut sinduna saruk yakib Hero India I League 2020-2021 season asigi ahoba match Deputan Sudeva Delhi FC amadi Kolkata Zain Mohammedan Sporting Club anina KY BK Stadium da haudokani season asida draw gi oina January tang kuntra da Real Kashmir FC ga nungthilpung mari January tang taraga mangagi numidang pung tere tabada Neroka FC January tang taraga mapan gi nungthilpung mari tabada Mohammedan Sporting Club January tang kunga mari gi numidang pung mari da Chennai City FC January tang kuntra gi nungthilpung mari da Salsilas Brothers FC Goa February tang marigi numidang pung tare taba Roundgrass Punjab FC January tang mapangi numidang pung tare ta Aizol FC February tang taraga mapangi nungthil pung ani tabada Gokulam Kerala FC ga February tang kunga marigi numidang pung tare ta Indian Eroga sanakigani Neroka gi oina January tang taraga marida Trauga January tang kunda Indian Eroga January tang kunga mangada Gokulam ga January tang kuntra da Aizol FC ga January tang ahumda Mohammedan Sporting Club ka February tang nipan Chennai FC ga February tang taraga humdoida Real Kashmir FC ga February tang taraga mapanda Shubeva Football Club ka February tang kunga marida Sarsil Brothers ka amadi Roundgrass Punjab FC ga sanagani hainus pau sina makhatana phongdorakli dogolosilak poina mem atenba content masang tanga mem da hapsaramge aten boina state asigi wangbugi maruiba pau mana Bihar Orissa Maharashtra ngasidagi amuhana mailoi sangsing hangkhre COVID-19 pandemic na maram oiraga matam sangna hangdana lerakiba Bihar Orissa Maharashtra gi mailoi sangsing ngasidagi amuk hangba hokre COVID-19 gi license Pathap Kolonana Hydriba State Ahum Asida Mahilo Sangsing Adu Hangduna SOP nga na mahitam hokigani Bihar class 9 di hauraga SOP nga na hoki Orissa su school college ngasidagi hauduna class 10 amadi 12 ki class sataki haidi Maharashtra di ngasidagi class 9 digi 12 phawba hangduna class sataba hokre haidi nasu pawsina makhatana phongduragli duga myam ngasigona di matang sai kainarsi duga hay ayu matamo ayuk phong bachi phong singdagi maruiba I pausing khongga charakana myam share tawjaraki and thank you amna nuwaita pa thawdo ama oina myam December gi tang 18 amasung 30 gi lona ba hingda mayum laijadaba surok ki matai da leiba mama masa amasum mahaki masa nupi asi especially able su oi hari yungaw nupa anina mama masa sibu December tang 18 amasung 30 gi lona ba hingda Ejat Manghankhre hari aduga yamna nungai triba paw mana sigi local gi miyu ema manak nakpada leiba miyu ema na lepaga leirakanda makhona tawribadu video oina record namaga laikhi hairi nupi sida mating pangbugi muhta aduga video si viral chalai haina su paw sin makhatana phongdorakli makhatarakpona police na action lokholaba matungda Amit makilepna Wajipur amasum Sonu resident of Jahangipuri digi miyoisi fagatkhre amasung photo video namkhiba nupa su police custody da leire pa paw mana makhatan phongdoragli duga mem ngasigo ni matang sa lusinjara again thank you